Ahanbada Maruiba Pausing, Manipur Goods and Second Amendment Bill 2025 Charang Nabakayagi Marakta Lok Sabhada pass Tokre. Kokomi amadi IDP singna punna lominakiba warip ki matung inna IDP singna ngasidagi hauna related in protest ki khongjong sangsin bahokre. The Overcomers amadi Manipur State AIDS Control Society na World AIDS Day 2025 ki thoram kanglagi nongchup thong mamangda pangthokre. Amadi lakliba December gi tang mga faubagi manungda kwakta charangpat ki lambi sem bahaudrabadi thangnaba numitagi lambi thingbagi khongjong sangsilagani hairi. ISCOM Manipuri News mityang tabiriba pumnamak puruk sana Shermin na taramok sabagaloy na pungjasti faubagi maruoy pausing sandok na pijari. Parliament ki ningtham mifam haukibagaloy na ngasi Manipur Goods and Services Tax Second Amendment Bill 2025 ki matangda charang nabakaya thokrabasu Lok Sabha na hairiba bill asi pass tawkre. Union Finance Minister Nirmala Sitharaman na puthokiba bill asina October gi tang tareta pass tawkiba Manipur GST Second Amendment ki Ordinance adugi mahut sinna bahairi anoba bill asina Manipur's Goods and Services Tax Framework pu anoba National GST reforms na mahut sinna pandam thamli. Sitharaman na ngasi Lok Sabha da phongdokibada Manipur da hojik leiriba tax system asi Central GST ga manana chatminaduna complaints cap amadi revenue loss leitanaba honaba mathau tarakpadagi hairiba bill asi puthokpani. Bill asi khazna thibagi chang asi chatnaba yaba mawongda semduna state asigi senmitlon fagat hanba ngamgani haiki. Mahakna makhatana phongdokibada chahi asigi February gi tang 12 dagi hauna Manipurda President's Rule leiri state asida thokliba irang asina maram oiraga awaba kaya mayoknariba asida bill asigi matengna National GST Framework ka manana chatminaduna lamdam asigi traders amadi consumers singda kanaba piragani haiki. The central government amended the Central Goods and Services Act of 2017, particularly the sections 121 to 134 of the Finance Act 2025. This was passed by the Parliament and enacted in August 2024. These changes also came into effect from October 2025, after more than half of the states updated their GST. But unfortunately, Manipur GST amendments couldn't happen in time, as the State Assembly was in a suspended mode. Manipur Goods and Services Act 2017 was amended through an ordinance which was promulgated by the central government on 7th October 2025. Now this bill has been brought to replace the Second Amendment Ordinance 2025 and give permanent effect to the amendments made to the Manipur GST Act in 2017. IDP sing masagi mayumda hanjun handriba fauba tha amachupna wakat mifam chathaba haina Coordinating Committee on Manipur Integrity Kokomi amadi IDP sing aloinana ngarang lokhiba warip ki matung inna IDP sing amadi uripokta leiriba club ki thomi sing aloinana ngasidagi lamboi khongnang khongda wakat mifam chathaba hokre wakat khongjang aduda saru yakhibi Imphal East ki ikau sado yangkhong mangdagi IDP Okram Bidyashwari na haikibada IDP sing na chahi ani makai helna awaba kaya khangduna relief camp ta leirakliba asibo haujik paliba PR lengak asina karisu khanbidana handak sangai festival pangthokiba haiba asi yamna laibak thibani
Hojik paliba lengak asigi maikaidagi chatliba December tha asi faubagi manungda IDP singbu masa masagi yumda hanjil hangani haina thazaba pikiba laikhrabani adubu ngasidi December tha haiba adu yauraklabani na IDP sing asibu athuba matamda masagi yumda hanjil hannaba thabak paikhatpiyu karigumba IDP singbu December tha faubagi manungda masa masagi yumda hanjil hannaba honadrabadi makha tana makhal makha kayagi khongjang sangsinkhigani haina fongdoki Panbayabadi Income Jalishing Ani Kulhumdoigi May Ahumdagi Lamdam Asida Toglakhiba Irang Asina Maram Oiraga Tampaki Tongan Tongarba Mafam Singda Hangliba Relief Camp Singda Changza Famloduna Ladyba IDP Sing Asibu Lenga Kimaikaidagi December Tha Faubagi Manungda Masa Masagi Yumda Hanjil Hangani Haina Fongdo Krabaso Tabakto Onthoraktabana Maram Oiraga Ngarang Kokomi Amadi IDP Singna Uripok Achom Laikaida Famkiba Mifam Amada IDP Sing masa masagi yumda hanjil handriba fauba tha amachupna relay sit in protest chathaba haina warip laukibani koi IDP jingna haining baje hoi sangai na akoi sangai je jibi mrungda koi Manipur ta phangba yam tang ba sani ha baje ko sukangde ma leibage koi Manipur baja mayam nu ma lengi mamang do kum saw jeri ne ba adu sangai gi festival sangai akoi IDP jingna suk wana yumi kai da changbo phangdam ngi chabam thapum khangdam ngi wana lengi che da sida sarkar na sangai gi festival ni ana pangtor project kitang gi yan jaling de ko ju sangai gi festival de IDP jing gi yum da changbo matung da harau na ko ju saru ya jaling ni adu sarkar na ngami ha ba gi mata akan ba che jing thawang ga loina na sangai gi festival pangtor karbani na Kuna sarkarna tangka ahum thona khoi IDP singdi yumna changal ni na haibi gi bigi matung ina hoji December tha yok chile IDP singje mayumda sanghan biro habagi khongjang bani khoi Transforming the AIDS response haiba hiramda the overcomers amadi Manipur State AIDS Control Society Max anina khutsamnaduna World AIDS Day 2025 ki thauram ngasi Imphal gi Kangla Nongchup Thong mamangda pangthokre thauram gi saruk ama oina the overcomers ki thaumi sing amadi Max ki maru oiba miyoi singna World AIDS Day ga mari leinana maira katkhi Thauram aduda saruk yakibi Social Welfare ki Director Ana Arambamna haikibada Malem gi mafam khuding makta drug addiction ase yamna luba issue ama oiribani issue ase Manipur da su khara henna sokhalli haiba issue amani haiba ase khangnaraba wafam amani maram aduna World AIDS Day ga mari leinana awareness pangthokpa haiba ase yamna mathau tai haiba wafam sing phongdokhi Koigi awareness haigada koigi drug addiction se yamna serious issue mane whole country ki ado whole country ki oiriba marak sida koi state na su khare hena affected oi haibase koi myam loina ma khangna ri banina sumaina awareness pina ba hai tare ko sumaina function ama sinba se yamna thagat ngai ne koina drug addiction haigada sugum base curb tauna ba ki haidi sarkar ki side gi all india ki oina three pronged approach ama lai koina demand curb supply curb tawa ma sina MHA ki makada NCB na lokhatli aduga Ministry of Social Justice ki makada na koigi Social Welfare Department na haitare state na asina koigi awareness programs outreach programs adugumba conduct tawi aduga treatment ki part na Health Department ki makada Health Ministry ki makada koigi state na max na lokhatni aduna sumaina coordination ka lai haitare ko koina department ama khatang na su tawba ngamde aina ngasi Social Welfare ki Department gi represent tawraga lakchabani Social Welfare Department hakna su tawba ngamba nate koigi health na tana su tawbang ngamba nate sidai sida aduga department government department sigi issue sidi widespread oibanina haidi akoigi social welfare bu oiro health department bu oiro government na tana tawbang ngamba nate suduna sumaina NGOs myam thonglak piba koigi community gi involvement myam gi importance se keno tawraga ko akoigi asi recognize tawraga toplagga sumaina sinba se yamna appreciate taw Kuntranipan Suba World AIDS Day ga mari leinana Overcoming Disruption Transforming the AIDS Response haiba team da
District AIDS Prevention and Control Committee DAPCC Bishnupur na sinduna ngasi Bishnupur da laiba All CMO Conference Hall da pangthokre. Thauram aduda Bishnupur District ki Deputy Commissioner Pooja Ilangbam, Bishnupur ki Chief Medical Officer Dr. L. Rai Chandra Singh amadi Bishnupur District TB Officer Dr. S. Brojen Singh na maru oiba mithunglen sing oina saru yakhi. Thauramga mari lainana mamang thagi November 19 da World AIDS Day ga mari lainana pangthokiba district level spot painting competition da makok mathang takraba mahairoi sing da first position da Naurem Ordina Taubul High School, second position da Jessica Khundrakpam Khoijuman Junior High School, third position da Chongtham Priyanka Khoijuman Junior High School da su manapi khibaga loinana Art District Hospital Bishnupur, ICTC District Hospital Bishnupur amadi Money Health Link Worker Nambolgi maru oiba thaumi singda Certificate of Appreciation piduna ikai thumnaba utkhi. Thauram ase pangthokpagi matangda District AIDS Control Officer Dr. K. Budachandrana phongdorakpada aikhoina World AIDS Day pangthoklibagi maru oiba wakhallondi HIV na laikhidraba miyoi sing ningsingba amadi masina wahalliba miyoi sing asida kari karamba ahenba prevention amadi protection lokhatpa yabage khannabaga loinana society asida laina asibu hena sandoktanabagi kari initiatives paikhatpa yabage haiba ado hena mamuttana khangnabani hairaduna laina asi ka hena sandoktanaba amadi sexually launaganba laina oibana protection sizinaduna laina asibu sandoktanaba hotnaminasi amadi kumja lishing ani kuntrada National AIDS Prevention Program na HIV sandokpa asi loisinbani hairiba asida aikhoi punna masige mahik asibu muthatnaba honaminasi haiki. Coalition Against Drugs and Alcohol kada na sinduna World AIDS Day gi thauram kada gi head office Purairomba Khongnang Makhong Imphal East da pangthokre. Thauram adugi theme na Overcoming Disruption Transforming the AIDS Response na oiki. Thauram asida Leimarol Lamjingkon Leimakon gi President MC Rita kada gi President Hijam Priyo Kumar amasong Nongpok Laingak apunban nupi lop gi President Yumlembam Memana maru eba mithunglen sing oina sarukyaki. Thauram asiga mari lainana kada gi Secretary General Takhelambam gi Chandra Maitaina phongdokibada Malem gi oina inkamja lishing ani kontra faubada AIDS muthatnaba honariba asida aikhoisu sarukya famthoi matam amada Manipurda HIV AIDS ki achoba akiba adu ngasidi yamna fare adubu Golden Triangle ga naknaruba amadi drug sizinnaba nahasing nongma gi masing hengalakpana HIV AIDS ki wave asi intravenous drug users IDUs singdagi hengalakpasu yai. Drug ke problem hantahanba asiga Manipur gi socio-political issues asiga yamna mari lainai mayai kaba nisa sing asi fatte khanglabanina mahairoi singna kaidaunongda sokloidabani amasong test sungtau tauroidabani masina makhal kayagi laina laknabagi maram ama oi maram aduna masi thinge hairabadi laikai gi club imam maira paibi sing amadi senior citizens singi yamna chawraba thaudang lai haiki. Moirang Assembly Constituency gi manungchan na leiriba Kwakta Charangpat Ward number 9 gi lambi asi Kwakta Tera Khongsang bi Kwakta Pangal Lamkhai amadi Moirang Khunau hairiba lambi ahum asidagi laklaga Saiton Village taba amata ngairaba lifeline oiriba lambi ni lambi asigi fibam ka hen na fattabana maram oiraga maikai asom gi miyamna khudongchadaba kaya mayoknaba tanatana mishi mina fauba yaure maram asina lakliba tang manga fawbagi manungda lambi asi semdrabadi thangnaba numit haibadi December gi tang taruk tagi lambi thinglagani haina Kwakta Charangpat 11 Star Club amadi Kwakta Umbu Youth Club ani na punna sinduna Kwakta Charangpat ta pangthokpa pawgi mifam amada Kwakta Charangpat 11 Star Club ki Secretary Islaudin Shahana phongdorakli mahakna makha takhibada Kwakta Charangpat ki lambi asi mamangda paka ahumlak amadi black topping anirak thaduna laikhraba lambi ni potholes khara leiba natana fibam fana leiramba lambi ni adubu Moirang Assembly Constituency gi MLA gi worker kharana
ꯃꯃꯥꯡ ꯆꯍꯤ ꯍꯥꯏꯕꯗꯤ ꯏꯪ ꯀꯨꯝꯖꯥ 2024ꯒꯤ ꯍꯧꯔꯛꯄꯗ ꯂꯝꯕꯤ ꯁꯦꯝꯅꯅꯕ ꯑꯃꯗꯤ ꯇꯨꯔꯦꯜ ꯕꯥꯟ ꯆꯟꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ JCBꯅ ꯂꯝꯕꯤ ꯀꯣꯊꯣꯛꯂꯒ ꯑꯃꯗꯤ ꯇꯨꯔꯦꯜ ꯕꯥꯟ ꯀꯣꯊꯣꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯇ ꯇꯧꯕꯤꯗꯅ ꯎꯐꯨꯜ ꯍꯧꯍꯟꯗꯨꯅ ꯊꯝꯂꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯦ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯗ ꯎꯐꯨꯜꯅ ꯃꯥꯏ ꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯍꯜ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯃꯁꯥꯒꯤ ꯌꯨꯝꯗ ꯐꯥꯎꯕ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯌꯥꯎꯔꯛꯂꯦ ꯈꯣꯡꯅ ꯁ꯭ꯀꯨꯜ ꯆꯠꯆꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯒꯥꯔꯤ ꯆꯠꯈꯤꯕꯒꯤ ꯎꯐꯨꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯄ ꯉꯝꯅꯗ꯭ꯔꯦ ꯂꯝꯕꯤ ꯐꯠꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯆꯕ ꯃꯤꯑꯣꯏ ꯈꯔ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯅ ꯁꯣꯛꯂꯕ ꯐꯥꯎꯕꯗ MLA ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯂꯩꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯀꯦꯜ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯔꯛꯇ꯭ꯔꯕ ꯇꯥꯔꯒꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯔꯗꯨꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯌꯥꯝꯅꯁꯨ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯀ꯭ꯋꯥꯛꯇꯥ ꯆꯔꯥꯡꯄꯥꯠ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯁꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯏꯁꯤꯡ ꯄꯤꯊꯛꯂꯅꯤ ꯍꯥꯏꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯄꯥꯏꯞ ꯈꯔ ꯇꯤꯡꯗꯨꯅ ꯀꯣꯟꯖꯤꯟ ꯈꯔ ꯍꯨꯠꯂꯒ आधार कॉपी अमदी लुपा चामा चामा लौखिबनी अदुबु हौजिक फाउबा इसिंग ड्रॉप अमा फाउबा पिथखिबा लेट्री मरम असिना अथुबदा डिपार्टमेंट के माइकैदगी थबकसिंग असि हौबिदुना मियामबु इसिंग पिथकपियु नतबा तारबदी अकनबा मवोंगदा खोंजंग संगसिनबा हौरगनी हाइकी पाउगी मिफम अदुदा क्वाक्ता उम्बु यूथ क्लब की सेक्रेटरी MD महरुद्दीन अमदी क्लब अनिगी थौमी सिंगसु सरुक याखी मियोय खरा अमसु गाड़ी असी हुजिकी मफम छोलिबा मफम असिदा एक्सीडेंट तौबदगी असी अना यावखिबसु कया अमा यावरे हारिबा असी फौबदा ngasi फौबा MLA की माइकैदगी अदुगा डिपार्टमेंट की माइकैदगी सु वफम अमा फौबा लागते अदुगा मियंगसु ताबिरदे खंसिन लुसिनदना अदुमक लैथोकली मरम असिना लालिबा तांग मंगा था 33 फौबगी मनुंगदा केंद्र की MLA की साइटगी नत्रगा डिपार्टमेंट की साइटगी लंबी असी सेंबीदबा तारबदी मथंग थंगनबन नुमित की अयुक्तगी खोय लंबी असी मतम कक्तना थिंजनजरगनी हाइना खोय कलब अनि की मकेदगी मीडिया की थ्रू द खंगजरी लमदम असी की अकोयबदा लेमिनरीबा इसिलिनाव परजा खुदिमंगनसु सौगतपियु हाइबा वफम असी थमजरी कोक्ता चेरापा वाटर सप्लाई असी सेप्टेम्बर थादा इसिंग पिथकनी हाइदुना खोय डिपार्टमेंट की मकेदगी कोंजिन मसा अमुमुम पाइप खरा तिंगलगा मस कोंजिन मसा अमुमुम पालमगा लुपा चा मसा मगा अदर जेरोक्स अमुमुमगा परजादगी लोखतखे अदुगा हौजी ओफोबा इसिंग मारिक अमा परजादा पिथकपो लेत्री इसागी इरोल इयेक्ता लाइरिक तमहल्लु हाइना मणिपुर स्टूडेंट्स फेडरेशन MSF की लिचिंग मखादा इम्फाल कॉलेज की महैरोई सिंगना कॉलेज असिगी गेट ममांगदा ह्यूमन चेन सेमदुना खोंजंग संगसिनख्रे हाइरिबा खोंजंग अदुदा मणिपुरी लोलबु ngak सेंदुना मणिपुर की शक्तम कनबियु मणिपुर लोल तमलंबा स्कूल सिंग अमुक हन्ना हिंगत हल्लु अमदी लेंगा की माइकैदगी अथुबा मतमदा लोनगै अमदी लोन हौरोल पुथोकपियु हाइबा प्लेक कार्ड सिंग सिजिनखिबगा लोइनना स्लोगन कयासु लाउखी ngasiga khongjang aduda saruk yakhiba Imphal College ki mahairoi moirang them chingkhai nganbana phongdokhibada masa masagi leiriba maramdamgi marolda mahai mashing tamhangadabani haiduna NEP 2020 da mayek sengna iduna yauriba wafam asibu haujik paliba lengak asina namsinduna thamba haiba asi tungi mirolna mama leibak nungsibagi watlak kadraba haibagi chingnaba leirakli मसीना मरम ओइरगा MSF की लिचिंग मखादा कॉलेज असिगी महैरोई कयागा लोइनना खोंजंग असि चंगसिनबनी लोइनना इसागी इरोल इयेक्ता महैरोई सिंगबु महै मसिंग तमहन्नबा लेंगाक के मरी लेनबा लोइशंगना अथुबा मतमदा थबकता ओंथोरक्तबा तारगदी मखाताना महैरोई कयाना अकनबा खोंजंग कया चंगसिनलगनी हाइकी ngasi Manipur sarkarna akhoi 2022-20 gi NEP da mayek sengni dun leiraba akhoi masa masa gi maramdam gi wa maronda mai masing tamhangadabani haibase akhoi Manipur da ngasi su hanagi British na palingai matamda akhoi praja singbu akhoi gi suno sasonda namsinduna thambiugumna ngasi gi paliba lenga ngasi nasu akhoi gi pai busi thambiramba loan ye kai sona leiraba se ngasi namsindiduna mai basing tambada tum da hogolei ba yumbi oi hogadariba sa tra ko mayam singda
mama le ba nu si se wala ka drana khanja badagi ngasi akhoi gi Imphal College ki mai roi singna MSU ki miyeng makhada ngasi si khongjang ase section jabani aduga makhata na su section gi gani mai le na ba department singna athu matamda thabak to oina onthok pirak na ba amadi hojik chanadana lai riba khoi gi Manipuri lon da satra jingda mai masing taman gadabni habase khoi gi athu matamda mai le na ba khoi gi department singna thabak to oina onthok pirak na ba ising jari aduga mamang da khoi na 12 May 2025 ki 12 May da khoi Manipur ki governor AK Bala da su memorandum ka ba pising gi basu lai jare memorandum pising khra basu thabak to onthok to birak ta bana maram mara ngasi Manipur da lai riba praja myam amadi mai roi lup kana ngasi mi pai badagi thabak to onthok roi da bra hai bagi mi pai badu poksa badagi ngasi khongjang section jabani lamdam asida thokliba issues sing asibu solve toge hairabadi CSO gi luchingba singna thamoi sengna thabak pangthokpa haiba asi yamna mak mathau tai haina wangkhai AC gi MLA thangjam Arun Kumar na phongdokhre wafam ase ngasi Imphal East ki soibam laikai da leiba Citizen Club ta pangthokhiba Committee of Civil Societies Kanglaipak CCSK gi taramathoi suba mapok kumon thauramga mari leinana mahakna phongdokhibani mahakna makha taraduna lamdam asida issue ama thoglakpa matamda leiriba tongan ba CSO singi luchingba singna yamna thamoi sengna thabak tawba mathau tai thokliba issue sing asi solve tawnaba honabada CSO singna loriba thaudang sing asina leingak tasu mitmai panghanba khakta natana achouba ngaklo amasu piri maram aduna shanti leiba leibak ama oihange hairabadi leiriba CSO sing asiga leingaka yamna afaba mari thamba mathau tai loinana leibak asida thokliba issue sing asi solve tawnaba honabada aikhoi punna thaudang lominasi loinana haujiki matam asida tongan ba furup singna magi oiba wakhalonda thabak tawnarakpa asina maram oiraga Manipur gi integrity da akaiba kaya ama pirakliba asiso leiriba CSO singna wakhal tahanduna makhoibu lamjing bibagi tangai fadaba lei amadi leingakna tawrakpa thabak thauram kaya da asoiba aranba kaya yawraklabasu CSO singna yamna thamoi sengna matam chana yengsilaba matung mitmai panghanduna afaba amadi shanti leiba leibak ama oihanbada achoba thaudang lobiyo haina phongdokhi thauram aduda lamlai AC gi MLA khongban tabam ibomcha wangkhai AC gi MLA thangjam Arun Kumar amadi CCSK gi President Jitendra Ningombamna athoiba mithunglen sing oina saruk yakhi loinana thauram adugi manungchanna tongan ba CSO gi leader Maira Paibi Ima Singh amadi e pauge lamda leiriba miyoi singda achamba khudol piduna ikai khumnabasu utkhi aina hajin badi ko yojiki matam sida tongan da khulup singna magi dressing da magi khulup wakal lomda thabak tharum amna taru pasina ko gi leiriba lejeri ba ko ga na gi lejer ko pasina Manipur gi leiriba mong sida yamna kai badi pirapani adu masi akhoi ya muna fazana khanjare ka da CSO ma matam gi channel mongda ko kongtan chamsin ba ko miyam bo chumala mida fazana gyan ta laga ko gi kari hani lamjing bi ba na changi duga awi tawi su lai dum kan zo na di mayam gi ni su ma la pakan da CSO na chum ta dan lo ri adra sumai na ko gi dei ba mani ko na yam da sensitive boy ba mustel boy ba sigum ba jaga da di ko CSO gi ta dan se du gi ko wangi aduga lengan na tawba 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 ya da su CSO na matum chana yin sim bi ga lenga ki asoi ba na jaga lenga to honi ba kaya mo la pakan da CSO na thamma paduna ko gi lenga ta le jei ba mi am su representative sing da su madula video sing mai ba mi mai pang ba amasu he ni Iramdam asigi medicinal products sing puthokpa sida hidak herbal LLP fumlogi brand folk song ama fumlo sifai da leiba sida hidak herbal complex da honabi matung inna fongkre folk song ado sida hidak herbal LLP gi proprietor su oiriba Dr. PH Kalanjoy Khuman gi mayekta all radio gi approved artist amasu oiriba saknairaba saishakpa TH Bipin Chandra gi khonjelda Manipuri folk song gi category da puthokpa isaini brand folk song fongbagi achamba thauram aduga mari leinana sida hidak herbal LLP gi proprietor Dr. PH Kalanjoy Khuman nahai iramdam asida fangliba medicinal plants sing asi medicinal value yamna wangi kananasu masak khangbidraba mangkhigadawraba medicinal plants sing asigi matangda
Sida hidak Herbal LLP na chahi lishang sitna thizinduna masidagi kanaba kaya ama lauduna iramdam asida isana isada thabak pizabagi khudong chaba phanghanbata natana side effects laitaba medical practice ama establish tawduna tinjang kaijang daba khunai ama oihanaba honabani Sida hidak Herbal LLP gi products sing asi laboratory gi oiba certification fanglaba products sing ni hidak sing asi maru oina diabetes BP, stomach, intestine, liver, tumor, amadi, cancer cell depletion ga mari lainaba layeng sing chathabada kanaba piba ngamba hidak sing ni haina fongdokhi. Hauzik sanabagi pau amuk lobirasi. Manipur Cricket Association Sinduna tha asigi kuntaret tagi hauraga ground anida chatharakliba tarasuba MNCA plate tournament ki ngasi Lairenjam public ground da sanakiba match ta YUCC kwa kaithel moirang purel na wicket tarukta RRCC Churachandpur bu maithiba pikhi match asida RRCC na ahanba innings bat pairaga over tara mapan ga ball ahumda wicket loina turaga run marifu tara taret lokhibada YUCC na anisuba innings bat paiduna over tara taret ka ball ahumda wicket mari turaga run marifu dara ma thoi lauduna match asi mai pakhi tournament asigi ngasi Thawbal Mojing ground da sanakiba match ta PSA khoya thongna napsa kha Imphal bu run marifu tarukta maithiba pikhi match asida PSC na ahanba innings bat pairaga innings ki apiba over kontrani thoi loibada wicket mapan turaga run chamaga marifu darama thoi lokhi ani suba innings ta napsa kha Imphal na bat pairaga over kuntaruka ball mari da wicket loina turaga run chamaga manga lauduna match asi mai thikhi All Manipur Football Association Sinduna team tarani thoina saruk yaduna SSC sektagi sanabungja chatharakliba ahum suba Premier League ki ngasi sanakiba match amada Angtha FC bu SU Sagolbanna Panjal Tara amada maithiba pikre atopa match ta SSC sekta amadi Amofa Moirangna sanakiba match ta Panjal ani amada SSC sekta mai pakre match asi mai pakraba SSC gi Panjal ani ado Yumnam Bikeshwar amadi Sapam Somendrona match ki minute kunmanga amadi yangkhaini thoi chatpada chankhi Manipur Veteran Cricket Association Sinduna Langthabal Public Ground da chatharakliba kunnithoi suba Manipur Veteran Cricket Tournament ki ngasi sanakiba match ta YPHU Nonginna Cyclone Thangmaiban bu wicket nipanda maithiba pikhi match asida Cyclone na ahanba innings bat pairaga over kunmapan ga ball anida wicket loina turaga run chamaga tara humdoi lokhibada YPHU Nongin na anisuba innings bat paiduna over tara mapan ga ball ahumda wicket ani turaga run chamaga tara manga lauduna match asi mai pakhi match asi mai pakraba YPHU Nongin gi sanaroi jintana Player of the match ki mana fangki hayeng chatharakliba tournament asigi match ta YWC Langthabal amadi REYS Nagamapalna sanaragani Kumjalishing ani kuntarukta Saudi Arabia da pangthokadaba under 17 AFC Asian Cup ta saruk yagadaba India Nation under 17 football squad team sembada Khalaklaba Tawbul Youth Development Association Football Academy Tawbulgi Sanaroi Diamond Thokchom Apokpa Thokchom Ingo Singh amadi Thokchom gi Devi of Tawbul Ward number 2 ngasi TYDA amadi imung manungi miyoi singna taramna okre Diamond na Imphal da leiba Birtiken Graduate International Airport hek yaurakpaga miyamna lei pareng siduna taramna okhi amadi khudol pot piduna pukning thaugatki Kumjalishing ani kuntarukta Saudi Arabia da pangthokadaba under 17 AFC Asian Cup ta saruk yagadaba India Nation under 17 football squad team sembada
खलकलबा ईस्ट बेंगल FC दा रजिस्टर तौबा बिष्णुपुर डिस्ट्रिक्ट की मनुंग चनबा क्वाक्ता संथोंग बाजार दगी मोहम्मद जाशिर खान क्वाक्ता संथोंग द कोक्ता मियामना ngasi taram na okre thauram adu all maitai pangal youth association ampia kokta social and education welfare association seva kwakta santhong bajar kwakta khuman islamic sporting youth club KKISYC na sinduna pangthopani Mohammad Jashir Khan na Imphal da leiba Birtiken Rajit International Airport hek yorakpaga imung manung amadi kwakta gi miyamna leipareng CB duna taram na oklaba matungda airport tagi kwakta santhong bajar fawba puraklaga kwakta santhong bajar da mapung oiba thauram pangthoki kwakta da pangthokpa mapung oiba thauram da kwakta gram panchayat ki jilla parishad member Abdul Latif Pradhan Shamu Ampia working president Pukrimayum Sadam सेवा के प्रेसिडेंट फुंड्रेमयुम शौकत अली कल्याणी FC की कोच सुरजित बोस फुटबॉल कोच AFC B लाइसेंस होल्डर नोंगमाइथेम शिवानंदना अथोइब मिथुंगलेन सिंह ओइना सरुक याखी थौरम अदुदा क्वाक्तागी मियामना मोहम्मद जाशिर खान दा लई परेंग सिबीदुना तरामना ओखी लोइनाना शेलगे मना अमदी खुदोलपोत सिंह पीदुना पुकनिंग थौगतखी पनबयाबदी मणिपुर की सनरोय मापन खलखिबगी मनुंगदा लई मोहम्मद जाशिर खान सु यौरखिबनी हाइरी महा क्वाक्ता संथोंग बाजार लेबा शेर खान एलियस अबू अमदी अरुणा बेगम की मचा अनि की मनुंगदा अनि सुबनी लोइनाना एशियन कप ता सरुक यानबा खलकपा अहानबा सनरोयनी हाइरी मोहम्मद जाशिर खान ना फोंदोखिबदा महाक नंगसे हौरकलिबा थाक असि महाकी अपोकपा अमदी अपोकपी क्वाक्ता की मियाम अमदी ओजा सिंह के मतेंगना यौबंगंबनी मखाताना मणिपुर मियाम नसु सौगतपियो महाकना ngamliba makai imaliba ki mingchat purakpa ngamnaba hotnagani haiki Imphal East District Roll Ball Haiba Association ama chahi asigi haukiba November ge tang kontrada same kre Association asi Imphal East District ki top yaralpa tingong RO water plant Dr. TH Bimol Singh na preside tawduna famkiba mifam amada same kibani Association sembagi mifam aduda Manipur Roll Ball Association ki General Secretary Dr. L. Kumar Singh ECML Open Draw amadi Joint Secretary L. Jugindro na maru eba mithunglen Singh oina saruk yakhi mifam asida ad hoc committee ama semduna miyoi tarabu member oina khanki ad hoc committee gi member oina khallaba miyoi sing adudi committee asigi President H. Ashirjit Luwang Secretary Dr. T.H. Bimol, Treasurer K. Sharat Sharma, Amadi, Member da T.H. Sanjay Brojendra Ningomba, T.H. Ibomcha, B. Kennedy Sharma, S. Sarat Chandra Sharma, A. Shanta, Amadi, H. Ronex ni, Ad hoc committee ki thaupugadaba sing khallaba matungda, committee asina nauna safonglaba Imphal East District Roll Ball Association ki Secretary da, General Body Meeting ama athubada kaunaba su sinakri hairi. Minuthong Hatta Golapati Athletic Union MHGAU na sinduna anirak suba state level 9-man A-side tennis ball cricket tournament 2025-26 ngarang haunabi matung inna Imphal Turel Torbal da leiba mana ingkhol MHGAU ground da haudokre hairiba haudopagi thauram aduda bungte chiru Government of Manipur gi SDO MD Hafajuddin, ISCOM Mani Girls College Thobal gi Assistant Professor Alhaj Abdul Quddus Sheikh, Department of Imphal Head ki Postal Assistant Sheikh Riyaj Ahmad Kori, Primary Teacher MD Mustafa Jakaria, Hafiz Satta Masjid ki General Secretary Alhaj Muhammad Nurus Salam, North East Windows ki Managing Director Mira Shah Kori, AFI Multi Speciality Hospital ki MD Muhammad Tajuddin, amadi atai maru oiba miyoi singna athoiba mithunglen sing oina saruk yaki amaromda tongan ba team kunmari na saruk yaduna ngarang group mari thokna khaidoktuna satharakliba cricket tournament asigi ahoba numitta Ali Brothers Lilong mai pakre group B gi ngarang sanakiba ahanba match ta Ali Brothers Lilong na Arbia 11 eta khalabu run kontra tareta paithiba piki loinana
Ngarangi match adugi ahanba innings Ali Brothers na hanna batting tawkhibada apiba over tarani thoida wicket ahum turaga run marifu tara teret lawba ngamkhi loinana match aduda mai pakraba Ali Brothers ki sanaroi Muhammad Ilyas na over ahum langkhibada wicket mari lawba ngamkhibagi damak player of the match ki mana fangkhibani. Loisilakpada maruoiba pau amuka hana pijari. Manipur Goods and Service Tax Second Amendment Bill 2025 charang nabakayagi marakta Lok Sabha da pass tawkhre. Kokomi amadi IDP singna punna lawminakhiba warrior ki matung inna IDP singna ngasidagi hauna relay sit in protest ki khongjong sangsinba hokre. The Overcomers amadi Manipur State AIDS Control Society na World AIDS Day 2025 ki thauram kanglagi nongchukthong mamangda pangthokre. Amadi lakliba December gi tang mga fawagi manungda kwakta charang pat ki lambi semba haudrabadi thangnaba numittagi lambi thinjinbagi khongjong sangsilagani hairi. Ngasigi oinadi ISCOM media na sandokshaba Manipuri pau matang asdalo jeri mityeng tabiriba popnamukpu kainanaba yathang nijeri pinabirasi.